ꯃꯌꯥꯝ ꯈꯨꯕꯥ ꯍꯧꯅ ꯈꯨꯕꯤꯒꯅꯤ ꯃꯤꯁꯇꯔ ꯏꯅꯥꯎꯕ ꯃꯥꯁꯦ ꯑꯥꯔꯇꯤꯁꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤꯁꯨ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯃ꯭ꯌꯨꯁꯃꯦꯟ ꯄꯥर्क ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯥꯁꯨ ꯋꯥꯈꯟꯁꯦ ꯃꯆꯥ ꯃꯆꯥ ꯈꯜꯂꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯥꯅ ꯏꯁꯩꯁꯤꯃꯛ ꯑꯩ ꯃꯔꯨꯞ ꯏꯅꯥꯎꯕꯒꯤ ꯀꯩꯅꯣꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯦꯝꯈꯔꯦ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯦꯝꯈꯔꯦ ꯅꯍꯥꯛꯄꯨ ꯁꯪꯖꯕ ꯑꯩꯍꯥꯛꯇꯤ ꯒꯨꯂꯥꯞꯀꯤ ꯇꯤꯡꯈꯪ ꯑꯣꯏꯍꯧꯔꯦ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯦꯝꯈꯔꯦ ꯅꯍꯥꯛꯄꯨ ꯁꯪꯖꯕ ꯑꯩꯍꯥꯛꯇꯤ ꯒꯨꯂꯥꯞꯀꯤ ꯇꯤꯡꯈꯪ ꯑꯣꯏꯍꯧꯔꯦ ꯂꯩꯈꯣꯝꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯦꯝꯈꯔꯦ ꯑꯣꯏꯈꯔꯦ ꯅꯍꯥꯛꯇꯤ ꯂꯝꯂꯥꯟꯕꯤ ꯌꯥꯏꯐꯕ ꯀꯅꯥꯒꯤ ꯈꯣꯡꯂꯣꯏ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯍꯧꯗꯦ ꯈꯥꯝꯖꯕ ꯅꯍꯥꯛꯄꯨ ꯑꯣꯏꯈꯔꯦ ꯅꯍꯥꯛꯇꯤ ꯂꯝꯂꯥꯟꯕꯤ ꯌꯥꯏꯐꯕ ꯀꯅꯥꯒꯤ ꯈꯣꯡꯂꯣꯏ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯍꯧꯗꯦ ꯈꯥꯝꯖꯕ ꯅꯍꯥꯛꯄꯨ ꯍꯟꯅꯒꯦ ꯑꯩꯍꯥꯛꯇꯤ ꯅꯤꯡꯉꯝꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗ ꯏꯊꯟꯇ ꯂꯩꯈꯣꯝꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯦꯝꯈꯔꯦ 와하이 구딩다 타저루이 나학세 아이기니 아두부 와라우데 나온다 방가바 아이다기 이라니 오 나하기 와하이 구딩다 하저루이 나학세 아이기니 아두부 와라우데 나온다 방가바 아이다기 이라니 심터리바 피랑 lamandi 나탁다 따나모 있어도 레이콩나 아이나 솜라가 나좀나 미나 셈카레 레이콩나 아이나 솜라가 나좀나 미나 셈카레 나 하푸 상자
गुलाब की तिंखंग ओई हौरे Thank you.